Hi ma'am, ngasidi mayamna pamnaba hausu hauba tharoi thongba oina puduna lak'eko mayam. Mayam aigi tharoi thongbase loiba baw yengminase mayam. Tharoine thongdoise aina hujik ngauriba tharoisi kamba loiraba tharoine aina kamba matamda thum hapaga kameko manungda thum changnanaba mahau lainanaba horen chabada kanagumba mana tharoi thongba matamda icham chamba ꯂꯩꯗꯅꯀꯣ ꯃꯅꯨꯡꯗ ꯊꯨꯝ ꯆꯪꯗꯕꯗꯣ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯗꯤ ꯀꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10 ꯉꯧꯕꯤꯔꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯑꯂꯨ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤ ꯉꯇꯥꯏ ꯏꯔꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯥꯞꯄ ꯏꯔꯣꯟꯕꯗꯨꯅꯦ ꯊꯔꯣꯏꯒ ꯏꯔꯣꯟꯕꯒ ꯃꯤꯛꯁ ꯇꯧꯈꯥꯏꯅꯔꯦ ꯍꯣꯔꯦꯟ ꯍꯥꯎꯅꯅꯕ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯅꯕ ꯁꯤꯡꯗ ꯊꯣꯡꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯃꯩꯈꯨꯁꯨ ꯂꯣꯏꯅ ꯆꯪꯉꯦ ꯃꯤꯠꯇ ꯒ꯭ꯌꯥꯁꯁꯨ ꯇꯥꯡꯕꯅꯤꯅ ꯒ꯭ꯌꯥꯁꯁꯨ ꯐꯪꯗꯦ ꯇꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯒ꯭ꯌꯥꯁꯁꯨ ꯐꯪꯗꯦꯗꯅꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯉꯧꯒꯗꯕ ꯃꯆꯜ ꯂꯣꯏꯁꯤꯅ ꯉꯧꯁꯟꯕꯤꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯅꯄꯥꯛꯄꯤ ꯃꯔꯥ ꯂꯩꯔꯗꯤ ꯅꯄꯥꯛꯄꯤ ꯃꯔꯥ ꯍꯥꯞꯄꯣ ꯍꯥꯎꯕꯅꯤ ꯃꯅꯝ ꯇꯣꯉꯥꯟꯕ ꯔꯣꯁ ꯂꯩꯕꯅꯦꯕ ꯉꯥ ꯊꯣꯡꯕꯗꯁꯨ ꯅꯄꯥꯛꯄꯤ ꯃꯔꯥ ꯍꯥꯞꯄꯤꯗꯅ ꯑꯗꯨ ꯑꯩ ꯉꯁꯥꯏꯒꯤ ꯏꯔꯣꯟꯕꯒ ꯊꯔꯣꯏꯒ ꯇꯣꯈꯥꯏꯅꯈꯤꯕꯗꯣ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏ ꯉꯧ ꯂꯣꯏꯔꯕꯅꯤꯅ ꯁꯤ ꯍꯩꯖꯤꯟꯕꯩ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯍꯩꯖꯤꯜꯂꯣꯀꯣ ꯍꯩꯖꯤꯜꯂꯕꯅꯤꯅ ꯀꯩꯗꯧꯅꯤꯡꯉꯥꯏ ꯂꯩꯅꯤ ꯃꯥꯒꯤ ꯁꯧꯐꯝ ꯊꯣꯛꯄ ꯃꯍꯤ ꯐꯤꯛꯁꯇ ꯍꯥꯞꯆꯤꯜꯂꯅꯤ ꯑꯩꯒꯤ ꯀꯣꯟꯅꯒꯗꯕ ꯆꯥꯡꯗꯨ ꯑꯗꯨꯒ ꯁꯧꯍꯟꯕꯤꯔꯅꯤ ꯃꯤꯅꯤꯠ 10ꯗꯒꯤ ꯃꯤꯅꯤꯠ 35 ꯐꯥꯎ ꯁꯧꯍꯟꯕꯤꯔꯅꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇ ꯊꯨꯝ ꯀꯣꯟꯅ ꯊꯥꯛꯄꯗꯣ ꯇꯧꯕꯤꯒꯅꯣꯕ ꯊꯔꯣꯏ ꯊꯣꯡꯕꯗꯗꯤ ꯀꯥꯝꯕꯗꯁꯨ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯏꯔꯣꯟꯕꯗꯨꯗꯁꯨ ꯃꯥꯒꯤ ꯅꯝꯒꯗꯕ ꯊꯨꯝꯒꯤ ꯆꯥꯡꯗꯣ ꯑꯃꯨꯛꯀꯤ ꯈꯨꯍꯥꯞꯇ ꯂꯣꯏꯅꯃꯛ ꯍꯥꯞꯍꯧꯕ ꯃꯨꯜꯂꯛꯀꯗꯣꯔꯦ ꯃꯨꯜꯂꯕꯒꯨꯝꯕꯅꯤꯗ ꯑꯗꯣ ꯇꯤꯜꯍꯧ ꯃꯅꯥ ꯈꯔ ꯊꯥꯛꯆꯜꯂꯦ ꯍꯣꯔꯦꯟ ꯃꯍꯥꯎ ꯂꯩꯅꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯣꯏꯔꯦ ꯄꯨꯗꯨꯛ ꯇꯞꯅ ꯁꯧꯕꯩ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦ ꯂꯣꯏꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯕꯁꯤꯕꯨ ꯊꯨꯁꯨ ꯊꯨꯕ ꯂꯥꯏꯁꯨ ꯂꯥꯏꯕ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯕ ꯅꯠꯇꯦꯗ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯍꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯇ꯭ꯔꯥꯅꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯗꯤ ꯇꯤꯟꯕꯨ ꯌꯣꯠꯂꯦꯗ ꯍꯩꯊꯔꯒꯦ ꯄꯨꯈꯝꯗ ꯄ꯭ꯂꯦꯠꯇ ꯁꯤꯅꯦ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯗ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯁꯤꯕꯣ ꯀꯃꯦꯟꯗ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯩꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯦ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯊꯦꯜꯁꯤꯡꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤ ꯊꯣꯡꯉꯛꯑꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ